ꯑꯍꯥꯟꯕꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯕꯤꯇꯥ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯦꯅꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯨ ꯈꯔ ꯈꯔ ꯑꯗꯨꯃꯛ ꯊꯛꯂꯛꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯆꯥ ꯂꯩꯔꯕ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯍꯩꯅꯕꯤ ꯑꯣꯏꯈꯤꯕꯅ ꯑꯗꯨꯃꯛ ꯂꯣꯟꯅ ꯈꯔ ꯈꯔ ꯑꯗꯨꯝ ꯊꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯕꯣꯏꯅꯥꯎꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯌꯨ ꯂꯧꯕ ꯍꯦꯛ ꯍꯦꯛ ꯊꯥꯏ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯊꯛꯂꯝꯃꯤ꯫ ꯕꯣꯏꯅꯥꯎꯅ "ꯍꯥꯏ ꯅꯨꯄꯤ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ? ꯊꯕꯛꯀ ꯂꯣꯏꯁꯤꯜꯂꯛꯂꯕ꯭ꯔꯣ? ꯂꯣꯏꯁꯤꯜꯂꯛꯂꯕꯗꯤ ꯑꯝꯇ ꯊꯣꯛꯂꯛꯎꯍꯦ." ꯏꯕꯦꯅꯤꯅ "ꯍꯣ ꯇꯥꯔꯦ." "ꯀꯔꯤ ꯍꯥꯏꯒꯦ? ꯊꯕꯛꯄꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ." "ꯅꯪ ꯑꯝꯇ ꯆꯠꯂꯨꯁꯣ, ꯍꯤꯗꯥꯛ ꯈꯤꯇ ꯂꯧꯔꯨꯁꯣ꯫ ꯃꯇꯝ ꯑꯣꯏꯔꯛꯄꯅꯔ ꯀꯔꯤꯅꯣ, ꯆꯥꯛꯆꯥ ꯃꯥꯡꯁꯤꯗ ꯀꯨꯠ ꯑꯝꯇ ꯆꯤꯡꯒꯦ." ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯀꯣꯛ ꯊꯣꯛꯂꯒ ꯊꯛꯄꯁꯨ ꯉꯝꯗꯦ꯫ ꯅꯪꯁꯤꯗꯤꯀꯣ ꯑꯣꯟꯊꯣꯛꯅ ꯅꯨꯄꯥ ꯃꯥꯟꯗꯦꯗꯀꯣ꯫ ꯑꯩꯅꯇ ꯇꯧꯅꯤ, ꯑꯩꯅꯒ ꯅꯨꯄꯥꯒ ꯑꯣꯏꯔꯗꯤꯅꯦ ꯅꯩꯗꯒꯗꯧꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯍꯣꯏ, ꯅꯨꯄꯥ ꯊꯣꯛꯇꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦꯀꯣ, ꯂꯩꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯈꯔ ꯈꯖꯤꯛ ꯌꯦꯡꯕꯩ ꯋꯥꯅꯤ꯫ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯅ ꯀꯣꯏꯁꯟ ꯁꯟꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯍꯤꯗꯥꯛ ꯊꯛꯆꯤꯜꯂꯒ ꯌꯨꯝꯗꯒ ꯍꯜꯂꯛꯄ ꯍꯥꯏꯗꯨꯗꯤ ꯈꯔ ꯐꯖꯕ ꯋꯥꯠꯇ꯭ꯔꯣ? ꯑꯗꯨꯒꯤꯅꯦꯃꯤ." "ꯏꯁ, ꯀꯤꯖꯔꯤꯕ, ꯌꯥꯝ ꯀꯤꯖꯔꯤꯕ꯫ ꯌꯨꯝꯒꯤ ꯌꯥꯝ ꯈꯟꯕꯤꯀꯣ ꯃꯤ ꯃꯆꯥꯗꯤ꯫ ꯅꯣꯏ ꯏꯃꯥꯅꯦꯅ ꯇꯧꯔꯤꯁꯦ ꯂꯥꯏ ꯀꯣꯇꯤ 30ꯃꯨꯛ ꯅꯤꯡꯉꯤꯅꯦ ꯏꯃꯥ ꯏꯄꯦꯝꯃ꯫ ꯑꯩꯒꯤ ꯑꯣꯏꯗꯤ ꯉꯝꯖꯔꯣꯏ꯫ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯈꯔ ꯑꯗꯨꯝ ꯅꯤꯡꯂꯒ ꯂꯣꯏꯔꯦ꯫ ꯑꯣ, ꯃꯥꯅ ꯄꯥꯝꯖꯕꯒꯤ ꯅꯤꯡꯖꯕꯅꯤ, ꯅꯪ ꯅꯤꯡꯅꯤꯡꯗ꯭ꯔꯒ ꯅꯤꯡꯕꯤꯔꯨꯅꯨ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯨ ꯆꯠꯂꯨꯔꯣ, ꯋꯥ ꯑꯃꯨꯛ ꯀꯣꯠꯊꯗꯅ ꯂꯩ." "ꯍꯣꯏꯁꯦ, ꯆꯥꯛ ꯆꯐꯨꯗꯣ ꯁꯧꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯔꯝꯃꯨ, ꯑꯩ ꯐꯠ ꯂꯥꯛꯀꯦ꯫ ꯀꯨꯏꯔꯣꯏ, ꯁꯦꯜ ꯄꯤꯔꯛꯑꯣ ꯀꯗꯥꯏꯅꯣ?" "ꯁꯦ, ꯍꯣꯏ, ꯑꯩ ꯌꯦꯡꯂꯝꯃꯒꯦ꯫ ꯑꯗꯣ ꯀꯨꯏꯔꯛꯀꯅꯨꯀꯣ, ꯐꯠ ꯆꯠ, ꯈꯪꯉꯦꯗꯅ꯫ ꯆꯣ." ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯨ ꯂꯧꯕ ꯊꯥꯈ꯭ꯔꯦ ꯌꯨ ꯌꯣꯟꯐꯝꯗ꯫ ꯏꯕꯦꯅꯤꯅ "ꯏꯆꯦ ꯊꯥꯔꯣ, ꯍꯤꯗꯥꯛꯇꯣ ꯃꯈꯥꯏ ꯑꯝꯇ ꯄꯤꯔꯛꯎꯁꯦ." "ꯍꯩꯃꯥ, ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯍꯣꯏ, ꯌꯥꯅꯤ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨ." ꯂꯩꯀꯥꯏꯒꯤ ꯌꯨ ꯊꯛꯐꯝꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯍꯪꯂꯛꯏ꯫ "ꯏꯇꯩꯃ ꯏꯕꯦꯅꯤ ꯅꯠꯇ꯭ꯔꯣ? ꯏꯇꯩꯃꯗꯤ ꯌꯨ ꯌꯣꯟꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯌꯨꯒ ꯊꯛꯂꯕ꯭ꯔꯣ ꯏꯇꯩꯃꯕꯣ?" "ꯍꯦꯔ ꯅꯍꯥ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ! ꯍꯣ, ꯑꯉꯥꯡ ꯑꯃ ꯃꯁꯥ ꯀꯟꯅ ꯁꯥꯒꯠꯍꯧꯔꯤ, ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯇꯧꯒꯦꯅ ꯂꯧꯕ ꯂꯥꯛꯄꯅꯤ." "ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯐꯩꯅꯦ. ꯑꯩꯗꯤ ꯋꯥꯈꯜꯒ ꯖꯥꯠ ꯈꯜꯂꯨꯔꯦꯗꯅ. ꯁꯥꯎ ꯌꯥꯗꯦ ꯏꯇꯩꯃ. ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯤꯅꯕꯨ ꯂꯥꯏ ꯑꯃ ꯌꯥꯎ, ꯌꯨꯁꯤ ꯌꯥꯝ ꯄꯥꯝꯅ ꯊꯛꯅꯔꯤꯕ." "ꯍꯣꯏ, ꯅꯪꯒꯤ ꯊꯛꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯊꯛꯎꯔꯣ, ꯁ꯭ꯋꯥꯏꯗ ꯈꯥꯏꯔꯒ ꯂꯩꯔꯅꯨ." "ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯖꯥꯏ ꯏꯇꯩꯃ, ꯌꯧꯖꯔꯦ." ꯑꯁ, ꯃꯥꯒꯤꯁꯤꯕꯨ ꯑꯩꯅ ꯌꯨ ꯈꯔ ꯊꯛꯆꯔꯤꯕꯁꯤ ꯈꯪꯂꯖꯥꯠꯂꯅꯦ? ꯃꯁꯤꯗꯤ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯁꯦ ꯏꯕꯦꯅꯤ, ꯅꯪꯒꯤꯗꯣ ꯁꯤꯗ ꯂꯩꯔꯦ꯫ "ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯤꯍꯦ. ꯍꯟꯗꯛꯇꯤ ꯈꯔ ꯇꯣꯏꯔꯦꯍꯦ ꯏꯆꯦ." "ꯍꯣ, ꯌꯥꯏꯗ, ꯑꯩꯅ ꯌꯣꯜꯂꯤꯕꯁꯤ ꯅꯣꯏ ꯃꯌꯥꯝꯒꯤꯅꯤ." ꯌꯧꯔꯣ." ꯑꯁꯨꯝꯅ ꯃꯌꯨꯝ ꯍꯜꯂꯛꯂꯦ꯫ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯃꯅꯦꯝꯕꯣꯛ ꯃꯂꯥꯗꯣ ꯍꯦꯛ ꯃꯥꯌꯣꯛꯅꯔꯦ꯫ "ꯑꯁ, ꯑꯁꯤꯅ ꯀꯗꯥꯏꯗꯩꯅꯣ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯤꯕꯣ? ꯏꯃꯨꯡꯗ ꯃꯌꯥꯏꯔ ꯂꯩꯒꯦꯗꯦ." ꯃꯂꯥꯅ "ꯍꯥꯏ, ꯅꯪꯗꯤ ꯁꯟꯗꯤꯍꯥꯁꯤꯗ ꯀꯗꯣꯝꯗ ꯆꯠꯂꯨꯔꯤꯕ? ꯍꯧꯖꯤꯛꯇ ꯅꯪꯕꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯍꯧꯕꯗꯥꯏ. ꯀꯔꯤꯅꯣ ꯍꯣꯕꯦꯒ ꯂꯥꯛꯏꯗꯤ?" "ꯀꯩꯁꯨꯝ ꯆꯠꯂꯨꯗꯦꯗ, ꯏꯆꯦ ꯂꯩꯅꯥꯗꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯨꯕꯅꯤ." "ꯀꯔꯤ ꯄꯣꯠꯅꯣꯕ?" "ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯅꯤꯗ. ꯑꯩ ꯆꯐꯨ ꯁꯧꯔꯝꯕ ꯇꯥꯔꯦ, ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯏꯃꯥ." ꯃꯁꯤꯒꯤ ꯃꯧ ꯑꯁꯦ ꯀꯩꯅꯣꯃ ꯏꯇꯧ ꯇꯧꯏꯗ. ꯁꯟꯗꯤꯍꯥ ꯋꯥꯏꯔꯝꯗ ꯑꯃꯨꯛ ꯂꯤꯐꯦꯠ ꯃꯥꯡꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯕ. ꯀꯔꯤꯅꯣ ꯈꯪꯖꯗꯦꯗ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤ ꯑꯩꯈꯣꯏꯅ ꯃꯧ ꯑꯣꯏꯔꯛꯄꯒ ꯌꯥꯝꯅ ꯈꯦꯠꯅꯔꯦ. ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯕꯗꯤ ꯆꯠꯊꯣꯛꯅꯗꯦ, ꯂꯦꯡꯗꯅ ꯊꯣꯡꯉꯤ. ꯏꯕꯦꯅꯤꯅ "ꯍꯣ ꯅꯨꯄꯥ, ꯑꯩ ꯌꯦꯡꯂꯒꯦ ꯌꯥꯔꯅꯤ ꯆꯥꯛꯇꯣ, ꯑꯩ ꯍꯜꯂꯛꯑꯦ. ꯑꯩꯅ ꯀꯥꯗ ꯊꯅꯝꯂꯕꯅꯤ." "ꯂꯩꯍꯧꯔꯤꯕ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ." "ꯍꯥꯏꯕꯅ ꯏꯜꯂꯤꯕ. ꯐꯔꯦ, ꯅꯪ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯀꯣ." "ꯍꯣ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯏꯕꯦꯅꯤ." "ꯍꯥꯏꯕ ꯏꯟꯕꯤꯅꯦ, ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤꯅꯦ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯤ ꯕꯦꯝꯃ ꯆꯪꯂꯛꯏ꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯌꯥꯝ ꯂꯥꯝꯃꯦ, ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯉꯦ,
이복 이쁘수 짝라메 하여오래. 하, 이자 tumningaba. 호이 로리. 이복이 이쁘가도 싹자나봐 하이루로. 호이 마 짝 티라 먹고. 보이나오나. 누비, 짝 로이라브라. 아이기도 짜이레 호리. 넌감다 로실로해. 호이 아이 로실라게. 짝 셈다 상비라고. 나자 누비도 마부 먹고 거부 짝키버니. 마이낙다기 해닝 트러브라 가이노. 호이 파리다 단자세야. 하라우자래. 하이마. 히닥세 ꯊꯛꯄꯒ ꯉꯝꯃꯝꯗꯦꯅꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯍꯨꯝꯂꯛꯇꯤ ꯆꯤꯡꯕ ꯌꯥꯔꯅꯤ ꯃꯥꯔꯤꯅꯕꯁꯤꯒ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯒꯦ ꯕꯣꯏꯅꯥꯎꯅ ꯅꯨꯄꯤ ꯅꯪꯕꯨ ꯀꯨꯏꯃꯜꯂꯦꯅꯦ ꯏꯃꯥ ꯍꯣꯏ ꯆꯥꯛ ꯆꯥꯕ ꯍꯧꯍꯧꯔꯦ ꯂꯥꯛꯎꯅꯦ ꯅꯪꯕꯨ ꯉꯥꯎꯗꯅ ꯇꯣꯛꯄ ꯇꯥꯔꯦꯅꯦ ꯑꯩꯗꯤ ꯇꯨꯝꯕ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕ ꯈꯔ ꯊꯛꯄꯩ ꯋꯥꯅꯤ ꯅꯪꯅꯕꯨ ꯍꯦꯜꯂꯦꯗ ꯊꯛꯄ ꯍꯩꯕꯗꯤ ꯋꯥꯇꯥꯒꯗꯤ ꯅꯨꯄꯥ ꯑꯩ ꯀꯩꯁꯨ ꯉꯥꯎꯗꯦꯅꯦꯍꯦ ꯁꯤ ꯈꯔ ꯈꯛꯁꯤꯅ ꯑꯩ ꯉꯥꯎꯍꯟꯕꯒ ꯉꯝꯃꯣꯏꯀꯣ ꯂꯥꯛꯎ ꯆꯥꯛꯇꯣ ꯍꯥꯟꯅ ꯆꯥꯔꯨꯔꯁꯤ ꯍꯌꯦꯡꯗꯤ ꯈꯔ ꯌꯥꯝ ꯂꯧꯔꯨꯒꯦ ꯍꯤꯗꯥꯛꯇꯣ ꯁꯤꯗꯤ ꯅꯤꯁꯥꯒ ꯏꯄꯥꯟ ꯄꯥꯟꯗꯦꯕ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯅꯕ ꯆꯥꯛꯈꯨꯝꯗ ꯊꯣꯛꯂꯛꯏ ꯆꯥꯛ ꯆꯥꯕꯒꯤ ꯍꯦꯛ ꯐꯝꯊꯒꯦ ꯍꯦꯛ ꯇꯧꯕꯗ ꯆꯥꯛꯇ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯟꯒꯦ ꯍꯦꯛ ꯇꯧꯔꯨꯔꯤ ꯌꯥꯝꯅ ꯉꯥꯎꯕꯗꯤ ꯑꯣꯏꯔꯝꯗꯦ ꯃꯃꯤꯠ ꯇꯔꯪ ꯆꯠꯅ ꯕꯦꯃꯅ ꯀꯩꯅꯣ ꯏꯃꯥꯕꯨ ꯆꯥꯛꯁꯦ ꯃꯥꯏꯅ ꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯔꯤꯔꯣ ꯆꯥꯛꯇ ꯅꯝꯁꯤꯜꯂꯛꯏꯗꯨꯕꯣ ꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯇꯨꯃꯤꯟꯅ ꯆꯥꯎ ꯁꯣꯏꯈꯤꯕꯁꯤꯕꯨ ꯏꯃꯥ ꯃꯅꯝ ꯅꯝꯊꯤꯕ ꯑꯃꯁꯨ ꯅꯝꯃꯤ ꯅꯪ ꯏꯔꯨꯖꯗꯕ꯭ꯔꯥ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯆꯥꯛꯇꯨ ꯇꯨꯃꯤꯟꯅ ꯆꯥꯎ ꯄꯨꯛ ꯊꯟꯅꯅꯕ ꯀꯥꯏꯗꯩ ꯋꯥꯔꯤꯅꯣ ꯀꯥꯏꯗꯩ ꯅꯝꯊꯤꯕꯅꯣ ꯏꯟꯖꯥꯡꯗꯒꯤ ꯑꯣꯏꯔꯝꯅꯤ ꯑꯁꯨꯛ ꯍꯥꯎꯕ ꯏꯟꯖꯥꯡꯁꯤꯕꯨ ꯃꯂꯥꯅ ꯏꯁꯨ ꯊꯣꯏꯕꯤ 이복디 옥레 하우나 로이리 노이나 마기 인장시 하이마오 하이행디 하이디 하이하이디 저기 봄바 자시 하우나 봄 이마 자닝이 호이마 봄게 asumna numit adumadi hauki mathangi numitni ibenina nupa handaki yausangdadi aikhoi ipamgi imanabi leisari da pulakpa mayamdo chak chanani haiye aisu yauruge ko aikhoi loina hainadana loikrabani hoida ainabu nangna haibada yadaba yaukrabo aina haibasu nangna dum yari dudi aduneba adwa numittumadi ai ahing leglakki ipamda halakpada khara na dei cha doi mandeba ha ahing leglakpa adumadi imada haipe thangshire imadi mauna ahing lekpase ana ye kinatradi yadabani yam saubani as adugibu nupa nangna haibiroba aina hairadi yaradoi mandi nangdi machanina adum yarakani ba ha aina hoide haibirage yazanida adwa ai thabakita loisilukige Sandhya wairam sidana chani pibi mado halaktri kaida sana krisa nom te yengbiru soba hoi ai yengbiru ragi ado nang thabak loiraga aina haibado kaw ho aina khangna adum lawjeru rage asumna nungtigi hainabi oikibana thadok pangamlamde ngasi so ibeni yuyon phamda yu leiba laklammi ibeni na ije tharo ngasi de hidak to tangkhai da ani oina piro hoi nangai hakta ngairo moi manungda phamlisigi amta pikige hoi je hais asida yali sibu sa ayai banatrane masisia chagem pomba du da machet hapadi hawni bo khara dum leshin kige se nangi haibadu ibeni ije asida yali she sa ayai banatro mani yen sa ayai bani ashi lupa yankai dagi pira uba jagem pombada thauge yam hauni ba ho thao yam haubani khubi ga loina chi khaira dabani asumna ibeni halakle manem pok malasu chade haibaga loina kawba khai yancha ayaibadu haurani khanduna leiraklaga jagem pomba aduda thakchilli malana shidi kaino chik paga kaya toidine shidia boinauna ima adudi yen ayaibabu malida masakto ha kariya yen ne haiba aikhoi gi imongdadi kadai gi yen cha ayaiba is hare Vishnu karino aibo hangoi kreda ko aina nga sai tha ki bani yam hauru shidi ima cha de ga kauk thokluri hauman ba shida hai achu bak nai de noise pile ko ai noi ga chakhum ga amat punjaning tre phai napabung na lang phai dagi halakpaga nya tunga na chajarage khoi kari mongno na masibo sayam na pama mausibo
ꯑꯁꯤ ꯍꯥꯏꯅ ꯃꯅꯦꯝꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯏꯕꯦꯟꯅꯤꯅ "ꯏꯁ ꯁꯥꯎꯕꯤꯔꯤꯕ ꯒꯥꯏꯗꯨꯅꯤꯅꯦ ꯏꯊꯨꯟꯒꯨꯝꯅꯤ꯫ ꯐꯔꯦꯗ ꯋꯥꯏꯗꯨꯝ ꯁꯪꯉꯦ ꯑꯩꯁꯨ ꯆꯥꯅꯤꯡꯕꯇ ꯆꯥ ꯇꯧꯖꯒꯦ꯫ ꯍꯩꯅꯗꯦ ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯊꯛꯄ ꯄꯨꯟꯗꯕꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯍꯥꯏ ꯅꯨꯄꯤ ꯇꯣꯛꯎ ꯌꯥꯔꯦ ꯅꯪꯁꯨ ꯏꯃꯥꯁꯤ ꯌꯥꯝ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ꯫ ꯀꯥꯏꯗꯒꯤ ꯉꯝꯄꯣꯟꯇꯦꯗ ꯆꯥꯏꯒ ꯆꯥꯗꯦꯒꯅ ꯑꯃꯨꯛꯇꯣꯏꯕ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯅꯣꯏ ꯏꯃꯨꯡꯁꯤꯗ ꯂꯩꯕꯗꯒꯤ ꯑꯩꯁꯦ ꯆꯥꯕꯒ ꯐꯪꯗ꯭ꯔꯕꯅꯤ꯫ ꯏꯄꯥꯝꯗ ꯏꯃꯥꯒ ꯑꯩꯒꯇꯪ ꯂꯩꯕꯗꯗꯤꯅꯦ ꯃꯊꯦꯜ ꯌꯥꯝꯅ ꯆꯥꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯍꯣ ꯑꯗꯨꯕꯨ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯂꯩꯅ ꯇꯣꯉꯥꯟꯅ ꯆꯥꯏ ꯍꯥꯏꯔꯗꯤ ꯂꯩꯀꯥꯏ ꯃꯥꯡꯗ ꯐꯖꯗꯦꯕ꯫ ꯃꯁꯥ ꯃꯇꯣꯝꯗ ꯆꯥꯖꯕꯅꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯋꯥꯕꯨ ꯆꯥꯛꯇꯨꯝ ꯆꯥꯎ ꯅꯨꯄꯥ ꯅꯪꯁꯨ꯫ ꯍꯥꯎꯇ꯭ꯔꯤ ꯏꯟꯖꯥꯡꯁꯦ ꯑꯩꯗꯤ ꯍꯥꯎꯋꯤ꯫ ꯍꯣꯏ ꯍꯥꯎꯋꯤ ꯑꯗꯨ ꯅꯪꯕꯨ ꯀꯥꯏꯗꯩ ꯁꯥ ꯑꯌꯥꯏꯕꯅꯣꯕ ꯁꯤꯕꯨ? ꯑꯗꯨꯕꯨꯔꯣ ꯉꯁꯥꯏ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯄꯗ ꯂꯩꯔꯛꯄꯅꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦꯅ꯫ ꯕꯦꯝꯃꯅ "ꯏꯃꯥ ꯍꯤꯗꯥꯛ ꯍꯥꯏꯗꯤ ꯌꯨꯔꯣ ꯏꯃꯥ?" "ꯅꯠꯇꯦꯍꯦ ꯀꯥꯏꯗ ꯌꯨꯅꯣ ꯍꯤꯗꯥꯛꯅꯤ ꯍꯤꯗꯥꯛ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯪ ꯆꯥꯔꯒ ꯑꯣꯛꯂꯗꯤ ꯈꯨꯠ ꯆꯥꯝꯃꯒ ꯊꯣꯛꯈ꯭ꯔꯁꯨ꯫ ꯏꯃꯥꯁꯦ ꯌꯨ ꯊꯛꯄ ꯃꯥꯜꯂꯤꯗ ꯌꯨ ꯃꯅꯝ ꯅꯝꯃꯤ꯫ ꯍꯦ ꯅꯪ ꯅꯅꯥꯗꯣ ꯂꯩꯖꯅꯤ ꯃꯤ ꯇꯥꯅꯤꯅꯦ ꯇꯨꯃꯤꯟꯅ ꯇꯞꯅ ꯍꯥꯏꯌꯨ ꯀꯗꯥꯏꯗꯒꯤ ꯌꯨꯅꯣ ꯊꯛꯇꯦ꯫ ꯏꯃꯥꯅꯅꯦ ꯍꯌꯦꯡ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯌꯥꯎꯁꯪꯒꯤ ꯈꯨꯖꯤꯒ ꯃꯌꯥꯝ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯕꯤ ꯏꯜꯂꯨꯀꯣ꯫ ꯑꯁꯦꯡꯕꯩ ꯂꯩꯕꯤꯗꯣꯏꯔꯣ ꯏꯃꯥ? ꯑꯌꯥ ꯍꯔꯥꯎꯋꯦ ꯑꯩ ꯕꯨꯕꯣꯛꯇ ꯇꯝꯃꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯍꯔꯥꯎ ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯃꯆꯥ ꯕꯦꯝꯃ ꯊꯣꯛꯈꯤ꯫ ꯃꯇꯩ ꯃꯅꯥꯎꯁꯨ ꯆꯥꯛ ꯆꯥꯍꯧꯋꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ꯫ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ꯫ ꯃꯂꯥꯅ "ꯑꯣꯟꯊꯣꯛꯅꯁꯨ ꯁꯨꯡꯂꯝ ꯆꯥꯔꯣꯏꯗ꯭ꯔꯤ ꯑꯩꯒꯤ ꯏꯃꯧꯁꯤ ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯣ? ꯃꯤꯅꯁꯨ ꯍꯤꯗꯥꯛ ꯌꯣꯟꯐꯝꯗ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯩ ꯍꯥꯏꯅ ꯇꯝꯃꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯅꯣ?" ꯕꯦꯝꯃꯅ "ꯕꯨꯕꯣ ꯅꯪ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ?" "ꯏꯁꯨ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯅꯣꯏ ꯄꯨꯄꯨꯗꯣ ꯉꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯏꯕꯣꯛꯅ ꯉꯥꯏꯔꯤꯕꯅꯤ." "ꯄꯨꯄꯨ ꯂꯥꯛꯀꯅꯤꯕ ꯑꯗꯨꯗꯤ ꯕꯨꯕꯣ ꯑꯩꯒꯤ ꯍꯥꯎꯕꯤ ꯐꯤꯖꯣꯜ ꯐꯖꯕ ꯈꯨꯖꯤꯁꯨ ꯂꯩꯔꯛꯀꯗ꯭ꯔꯥ ꯕꯨꯕꯣ?" ꯏꯁꯨꯒꯤꯅꯦ ꯐꯖꯕ ꯐꯤꯔꯣꯜ ꯑꯆꯥꯄꯣꯠ ꯈꯨꯖꯤ ꯁꯝꯐꯥꯕꯤ ꯃꯌꯥꯝ ꯂꯩꯔꯛꯂꯒ ꯂꯥꯛꯇꯣꯏꯅꯤ꯫ ꯌꯥꯝ ꯍꯔꯥꯎꯏ ꯕꯨꯕꯣ ꯑꯗꯨꯗꯤ ꯑꯩ ꯌꯥꯎꯁꯪꯗ ꯁꯦꯜ ꯈꯥꯏꯕ ꯆꯠꯄꯗ ꯁꯦꯠꯀꯦꯀꯣ?" ꯁꯦꯠꯇꯣꯏꯅꯤ ꯑꯗꯨ ꯏꯁꯨ ꯊꯣꯏꯕꯤ ꯕꯨꯕꯣꯛ ꯋꯥ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ꯫ "ꯍꯪꯉꯣ ꯕꯨꯕꯣ." "ꯅꯣꯏ ꯏꯃꯥꯅꯅꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯆꯠꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯏꯁꯨꯕꯨ ꯈꯪꯕ꯭ꯔꯣ?" "ꯕꯨꯕꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ ꯍꯪꯕꯗ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯂꯤꯅꯤ ꯍꯦꯛꯇ ꯍꯥꯏ ꯑꯗꯨꯒ ꯆꯩꯔꯛꯏ ꯍꯦꯛꯇ." "ꯀꯔꯤ ꯍꯤꯗꯥꯛ ꯍꯥꯏꯕ? ꯀꯩꯗꯧꯔꯒꯦ ꯕꯨꯕꯣ?" ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯁꯥꯟꯅꯔꯨꯔꯣ ꯄꯨꯄꯨ ꯂꯥꯛꯄꯒꯅꯦ ꯕꯨꯕꯣꯛꯅ ꯀꯧꯔꯛꯀꯦ ꯁꯠ ꯂꯥꯛꯎꯀꯣ." "ꯍꯣꯏ ꯕꯨꯕꯣ." ꯀꯔꯤ ꯍꯤꯗꯥꯛꯅꯣ ꯃꯥꯅ ꯁꯟꯗꯤꯍꯥ ꯃꯇꯝꯗ ꯂꯧꯗ꯭ꯔꯗꯤ ꯌꯥꯗꯕꯒꯨꯝ ꯍꯦꯛ ꯆꯠꯂꯤꯁꯦ? ꯃꯁꯤ ꯀꯩꯅꯣꯝꯗꯤ ꯇꯧꯔꯤꯀꯣ꯫ ꯏꯆꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯥ ꯊꯣꯛꯇꯕꯅꯤ ꯌꯦꯡꯅꯤꯡꯗꯦꯗ ꯁꯩꯇ ꯑꯩꯗꯤ꯫ ꯂꯂꯥꯕꯤꯅ "ꯍꯩ ꯃꯃꯥ ꯑꯩ ꯂꯥꯛꯂꯦꯅꯦ ꯃꯩ ꯑꯣꯛꯅꯒ ꯄꯨꯔꯛꯎꯅꯦ꯫ ꯀꯔꯤ ꯋꯥꯈꯜ ꯇꯧꯔꯤꯕꯅꯣ ꯅꯪꯕꯨ? ꯑꯩ ꯂꯥꯛꯄꯒ ꯑꯃꯠꯇ ꯎꯗꯕ ꯃꯈꯩ." "ꯍꯩꯃꯥ ꯃꯣꯏ ꯄꯥꯕꯨꯡ ꯂꯥꯛꯄꯤꯔꯦꯗꯅ ꯑꯁ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦ꯫ ꯍꯣꯏ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨ." "ꯅꯠꯇꯦ ꯑꯉꯥꯡꯁꯤꯡꯗꯤ ꯎꯗꯦ ꯀꯗꯥꯏꯗ ꯆꯠꯅꯈ꯭ꯔꯦ? ꯏꯁꯨ ꯊꯣꯏꯕꯤꯗꯤ?" "ꯑꯁ꯭ꯋꯥꯏꯗ ꯁꯥꯟꯅꯔꯝꯒꯅꯤꯌꯦ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯤ ꯅꯆꯥꯒ ꯅꯃꯧꯒꯗꯤ ꯀꯩꯊꯦꯜ ꯀꯥꯈꯤ." ꯐꯔꯦ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯛꯄꯅꯤ ꯍꯣꯔꯦꯟ ꯍꯦꯛ ꯄꯤꯕ ꯍꯥꯏꯗꯨꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨꯅꯤ ꯕꯤꯅꯥꯕꯣꯟ ꯆꯠꯄꯒꯁꯦ." "ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯠꯊꯣꯛꯂꯨꯔꯤꯕꯁꯦ ꯐꯔꯕꯅꯤ." "ꯍꯥꯏ ꯃꯃꯥ ꯁꯪꯒꯣꯏ ꯃꯆꯤ ꯑꯃ ꯈꯥꯖꯤꯜꯂꯒ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤ ꯑꯣꯏꯕꯒꯤ ꯈꯥꯖꯤꯜꯂꯤꯕꯅꯣ?" "ꯆꯥꯛꯈꯨꯝꯅꯤ." "ꯀꯅꯥꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯅꯥꯒ ꯇꯣꯉꯥꯟ ꯆꯥꯔꯒꯦ? ꯅꯆꯥ ꯅꯃꯧ ꯅꯪ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯂꯩꯕꯁꯤꯗꯕꯣ?" "ꯑꯣ ꯏꯕꯥꯅꯤꯒꯤ ꯆꯥꯛꯈꯨꯝꯅꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯃꯣꯏꯒ ꯆꯥꯒꯦꯗꯤ ꯆꯥꯕꯤꯌꯨ ꯑꯩꯗꯤ ꯆꯥꯕ ꯇꯜꯂꯤ." "ꯑꯗꯨꯕꯨꯅꯤ ꯋꯥꯗꯨ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯇꯝꯃꯣꯕ." ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤ꯫ ꯂꯂꯥꯕꯤꯅ "ꯍꯦꯔ ꯃꯥꯁꯨ ꯑꯍꯜ ꯑꯩꯈꯣꯏꯅ ꯆꯥꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ ꯀꯌꯥ ꯂꯩꯔꯛꯂꯤꯕꯁꯦ ꯈꯪꯂꯕꯅꯤ ꯅꯣꯡꯃꯗ ꯇꯧꯗꯦ ꯍꯟꯗꯛ ꯇꯧꯔꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯗꯨꯗꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯗꯤ ꯁꯣꯏꯕ ꯃꯌꯥꯏꯗꯣ ꯑꯗꯨꯁꯨ ꯅꯠꯇꯕ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦꯕ." "ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯀꯥꯎꯕꯒꯤꯅꯤ ꯃꯣꯏ ꯆꯥꯖꯔꯕꯁꯨ ꯂꯣꯟꯅ ꯆꯥꯔꯤꯕꯩ ꯈꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯇꯤ ꯆꯥꯛꯈꯨꯝ ꯌꯧꯔꯛꯂꯦ ꯈꯪꯗꯦ
ꯌꯥꯝꯅ ꯉꯝꯃꯦ ꯑꯅꯤ ꯑꯍꯨꯝꯂꯛ ꯁꯨꯝ ꯇꯧꯔꯛꯄꯁꯤꯗꯗꯤꯅꯦ ꯑꯩꯁꯨ ꯏꯃꯣꯟꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯅꯥꯈꯩ ꯁꯦꯡꯅ ꯆꯥꯔꯕꯅꯤ ꯍꯥꯏ ꯑꯗꯨ ꯐꯖꯗꯦ ꯂꯩꯀꯥꯏ ꯃꯥꯡꯗ ꯀꯣ ꯑꯗꯨꯅ ꯑꯩ ꯍꯥꯏꯒꯦ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯔꯕꯁꯨ ꯇꯥꯗꯤꯌꯦ ꯃꯅꯥꯁꯦ ꯌꯥꯝꯅ ꯀꯜꯂꯦ ꯍꯣꯏꯁꯦ ꯅꯪꯁꯨ ꯋꯥꯈꯜꯗꯣ ꯌꯧꯈꯤꯅꯤ ꯑꯩ ꯍꯥꯏꯒꯦꯀꯣ ꯐꯔꯦ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯑꯩꯒꯤ ꯆꯥ ꯑꯃꯇ ꯁꯦꯝꯃꯛꯑꯣ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤ ꯂꯂꯥꯕꯤꯅ ꯍꯥꯏꯕꯗꯒꯤ ꯆꯥꯛꯈꯨꯝ ꯑꯃꯨꯛ ꯄꯨꯟꯅ ꯆꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯏꯕꯦꯅꯤ ꯉꯁꯤ ꯌꯨ ꯂꯧꯕ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯗꯥꯎꯅ ꯌꯥꯗ꯭ꯔꯤꯁꯨ ꯉꯁꯤꯗꯤ ꯃꯀꯨꯅ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯕꯒꯤ ꯍꯟꯖꯤꯜꯂꯛꯄꯗ ꯍꯦꯛ ꯎꯠꯊꯣꯛꯈ꯭ꯔꯤ ꯏꯕꯦꯅꯤꯅ ꯏꯆꯦ ꯊꯥꯔꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯇꯧꯔꯛꯄ ꯅꯍꯥꯟꯒꯩ ꯆꯥꯡꯗꯨꯗ ꯌꯥꯎꯁꯪꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯈꯔ ꯅꯩꯊꯒꯦ ꯈꯜꯂꯤꯌꯦ ꯏꯄꯥꯝꯂꯣꯝꯗ ꯍꯣ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯇꯧꯒꯗꯕꯅꯤ ꯍꯌꯦꯡ ꯍꯟꯅꯨꯔꯀꯥꯟꯗ ꯅꯩ ꯌꯥꯄꯣꯟꯇꯦ ꯍꯥꯏꯕ ꯁꯦ ꯅꯪꯒꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯆꯥꯅꯕꯗꯣ ꯑꯉꯧꯕꯒ ꯂꯩꯔꯗꯤ ꯃꯌꯨꯝ ꯑꯃꯇ ꯍꯥꯞꯄꯣ ꯅꯍꯥꯟꯒꯤꯗꯣ ꯌꯥꯝ ꯍꯥꯎꯋꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯩꯌꯦ ꯉꯥꯅꯨ ꯑꯉꯧꯕ ꯂꯩꯌꯦ ꯍꯥꯞꯄꯤꯔꯛꯂꯒꯦ ꯑꯗꯨ ꯏꯆꯦ ꯃꯤ ꯄꯣꯡꯒ ꯈꯪꯍꯟ ꯌꯥꯕ ꯅꯠꯇꯦ ꯂꯣꯟꯅꯅꯤ ꯇꯧꯔꯤꯁꯦ ꯑꯍꯟꯅꯦꯅ ꯇꯧꯔꯤꯁꯤꯡꯗꯣ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯗꯕꯅ ꯃꯥꯏꯁꯦ ꯂꯩꯃꯤꯟꯅ ꯆꯥꯃꯤꯟꯅꯕꯗ ꯃꯥꯟꯅꯗꯕꯒꯤ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯅꯠꯇꯦ ꯑꯁꯨꯛ ꯍꯥꯎꯕ ꯃꯔꯤꯛ ꯃꯍꯥꯎ ꯊꯣꯛꯄꯁꯤꯡꯁꯦ ꯆꯥꯗ꯭ꯔꯤꯁꯦ ꯄꯪꯗ꯭ꯔꯣ ꯃꯣꯏꯁꯦ ꯄꯪꯉꯤꯗ ꯌꯥꯝꯅ ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤ ꯃꯥꯕ ꯃꯣꯏꯁꯨ ꯍꯩꯅꯗ ꯇꯧꯖꯩꯅꯤ ꯁꯦ ꯅꯪꯒꯤꯗꯣ ꯇꯥꯟꯖꯥꯗꯨꯗ ꯂꯂꯥꯕꯤꯅ ꯑꯩꯈꯣꯏ ꯃꯧ ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯣ ꯃꯥꯗꯤ ꯃꯤꯒꯤ ꯌꯣꯟꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯈꯨꯠꯇ ꯀꯔꯤꯅꯣ ꯃꯌꯣꯝ ꯈꯔꯁꯨ ꯄꯥꯏꯔꯤꯅꯦ ꯃꯤꯒ ꯌꯦꯡꯗꯅ ꯆꯠꯈꯤꯅꯦ ꯀꯌꯥꯗꯅꯣ ꯍꯦꯛ ꯃꯁꯤꯗꯤ ꯈꯪꯅꯤꯗꯅ ꯉꯁꯤ ꯊꯔꯣꯅ ꯍꯩꯃꯥ ꯗꯥꯗꯥ ꯀꯔꯤ ꯂꯩꯕꯤꯒꯦ ꯑꯩꯒꯤꯗ ꯆꯪꯕꯤꯔꯛꯄꯕꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯍꯧꯖꯤꯛ ꯃꯧ ꯅꯍꯥ ꯑꯃ ꯊꯣꯛꯈꯤꯕꯗꯨꯕꯨ ꯑꯩꯈꯣꯏ ꯃꯧ ꯑꯩꯒꯤꯁꯤꯗꯤꯅꯦ ꯇꯥꯗꯥ ꯃꯤꯁꯦ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯪꯉꯤꯗꯣ ꯑꯩꯗꯤ ꯄꯣꯠ ꯇꯝꯅꯕ ꯍꯣꯠꯅꯕꯒ ꯃꯤꯒꯁꯦ ꯀꯌꯥ ꯃꯁꯛꯇꯒ ꯃꯨꯟꯅꯒ ꯌꯦꯡꯁꯤꯟꯗ꯭ꯔ ꯄꯣꯠꯅꯤꯗ ꯀꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯗ ꯑꯃꯨꯛ ꯌꯧꯔꯦ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯂꯥ ꯁꯪꯒꯣꯏꯗ ꯃꯩꯐꯨ ꯑꯃꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯛꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯝꯂꯔꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯉꯥꯛꯇꯅꯤꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯔꯤ ꯇꯥꯔꯛꯏꯅꯣ ꯈꯨꯟ ꯊꯪꯅꯕꯗ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯀꯟꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯏ ꯂꯥꯌꯦꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯐꯨꯖꯟꯕꯗ ꯁꯤꯔꯦꯌꯦ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯔꯦ ꯈꯪꯗ꯭ꯔꯦ ꯀꯔꯤꯅೋ ꯖꯥꯠ ꯉꯥꯛꯇꯅꯤ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃꯅꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯍꯣꯡꯈ꯭ꯔꯦꯗ ꯃꯣꯏ ꯄꯥꯎ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯦ ꯅꯨꯄꯤꯅ ꯅꯨꯄꯥꯒꯤ ꯁꯥꯖꯠ ꯆꯠꯂꯤ ꯆꯥꯍꯩꯗꯕ ꯆꯥꯔꯤ ꯇꯧꯍꯩꯗꯕ ꯇꯧꯅꯔꯤ ꯅꯨꯄꯥ ꯅꯨꯄꯤ ꯊꯛꯈꯥ ꯑꯣꯟꯅꯔꯤ ꯆꯤꯟꯖꯥꯛ ꯐꯠꯇꯕ ꯆꯥꯅꯔꯤ ꯃꯗꯨꯗꯒꯤꯅꯤ ꯊꯣꯛꯍꯟꯅꯤꯡꯕ ꯊꯧꯗꯣꯛ ꯎꯍꯩꯗꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯒꯤ ꯅꯃꯧ ꯑꯁꯦ ꯌꯨ ꯌꯣꯟꯕꯤ ꯊꯔꯨꯒꯤ ꯌꯨ ꯌꯣꯟꯐꯝꯗꯒꯤ ꯃꯌꯣꯝ ꯈꯔ ꯄꯥꯏꯔꯒ ꯆꯠꯈꯤꯅꯦ ꯑꯩꯅ ꯆꯪꯗꯨꯅ ꯍꯪꯂꯕꯅꯤ ꯊꯔꯣ ꯃꯥꯁꯨ ꯑꯁꯦꯡꯕ ꯍꯥꯏꯔꯛꯇꯦ ꯑꯩꯁꯨ ꯇꯟꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯥꯛꯂꯦꯗꯅ ꯅꯠꯇꯦ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯊꯥꯔꯤꯕ ꯖꯥꯠꯂ ꯅꯠꯇ꯭ꯔꯒ ꯀꯩꯒꯤ ꯂꯩꯔꯤꯕ ꯖꯥꯠꯅꯣ ꯁꯤꯅꯤ ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯃꯣꯏ ꯄꯥꯕꯨ ꯍꯥꯏꯔꯨꯔꯁꯨ ꯃꯆꯤꯟ ꯑꯁꯤ ꯆꯧ ꯉꯝꯅꯕ ꯈꯨꯝꯃꯛꯀꯅꯤ ꯏꯆꯥꯅꯕꯨ ꯊꯥꯔꯤꯕ꯭ꯔꯥ ꯃꯥꯅꯕꯨ ꯊꯛꯂꯤꯕ꯭ꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯑꯃꯇ ꯇꯥꯗ꯭ꯔꯦꯀꯣ ꯑꯩꯁꯨꯅꯦ ꯆꯤꯡꯅꯕ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯂꯩꯀꯥꯏꯅꯁꯨ ꯑꯎꯕꯁꯤꯡꯅ ꯇꯝꯅꯔꯛꯂꯕꯅꯤ ꯅꯆꯥ ꯅꯨꯄꯥꯗ ꯍꯥꯏꯔꯨꯏ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯋꯥꯊꯤ ꯉꯥꯡꯅꯨ ꯍꯦꯛꯇꯃꯛ ꯍꯥꯏꯕ ꯋꯥꯒ ꯉꯥꯡꯐꯝ ꯂꯩꯇꯦ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯁꯤꯒꯤ ꯁꯥꯖꯠꯁꯤꯗꯤ ꯌꯥꯔꯣꯏ ꯀꯗꯥꯏꯗꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯃꯥꯏꯗ ꯀꯥꯂꯤ ꯇꯩꯕꯒꯨꯝꯕꯅꯤ ꯇꯟꯖꯥ ꯆꯥꯕꯗ ꯑꯃꯨꯛꯇ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯕꯦꯃꯅ ꯕꯨꯕꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯏꯃꯥꯅ ꯆꯥꯛ ꯊꯤꯍꯧꯔꯦ ꯍꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯆꯥ ꯕꯣꯏꯅꯥꯎ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯂꯂꯥꯕꯤꯅ ꯏꯄꯥꯒꯤ ꯕꯣꯏꯅꯥꯎ ꯏꯄꯥꯒꯤꯗꯤ ꯏꯆꯥ ꯅꯇꯣꯝꯇꯅꯤ ꯑꯗꯨꯒ ꯏꯃꯧꯁꯨ ꯑꯃꯠꯇꯅꯤ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯌꯥꯎꯔꯕꯅꯤ ꯅꯪꯁꯨ ꯀꯔꯤꯅꯣ ꯁꯨꯖꯤꯟ ꯅꯣꯝꯖꯤꯟ ꯇꯧꯁꯤꯜꯂꯨ ꯏꯄꯥꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯐꯩꯗꯣ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯁꯨꯝ ꯀꯜꯂꯒ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯁꯨ ꯅꯣꯝꯕ ꯈꯔ ꯇꯧꯁꯤꯜꯂꯨ ꯑꯩꯅ ꯂꯣꯏꯅ ꯆꯂꯥꯏ ꯏꯃꯨꯡꯁꯦ ꯍꯥꯏꯗꯨꯅ ꯂꯥꯏꯊꯣꯛꯄꯗꯤ ꯇꯧꯔꯅꯨ ꯄꯥꯕꯨꯡ ꯁꯨꯒꯗꯕ ꯊꯕꯛꯄꯨ ꯑꯃꯠꯇꯕꯨ ꯂꯩꯇꯦꯗ
ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯁꯨꯕ ꯇꯥꯔꯗꯤ ꯆꯤꯡꯗ ꯂꯪꯐꯩꯗ ꯆꯠꯄ ꯇꯥꯕꯅꯤ ꯑꯗꯨꯃꯛꯁꯨ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯗꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯗꯨꯁꯨ ꯁꯦꯜꯅꯤ ꯁꯦꯜꯗꯨꯁꯨ ꯍꯦꯛ ꯄꯥꯝꯃꯨꯖꯕ ꯑꯗꯨꯝꯅ ꯁꯦꯜ ꯇꯥꯟꯗ꯭ꯔꯕꯁꯨ ꯏꯄꯥꯒꯤ ꯑꯋꯥꯡꯒꯤ ꯂꯧꯀꯣꯟꯗꯨꯗ ꯉꯥ ꯈꯔ ꯊꯥꯗꯕ ꯑꯃ ꯌꯥꯏ ꯄꯨꯈ꯭ꯔꯤꯁꯨ ꯌꯥꯎꯔꯤ ꯂꯐꯨ ꯊꯥꯖꯤꯟꯕ ꯌꯥꯏ ꯌꯦꯟ ꯈꯔ ꯑꯗꯨꯝ ꯂꯣꯏꯕ ꯑꯃ ꯌꯥꯏ ꯇꯧꯒꯦꯅꯕꯨ ꯈꯜꯂꯕꯗꯤ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤꯀꯣ ꯏꯕꯨꯡꯉꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯁꯣꯛ ꯑꯄꯟ ꯑꯃꯣꯠ ꯑꯀꯥꯏ ꯇꯧꯗꯣꯏꯅꯤꯅ ꯍꯦꯛ ꯇꯟꯖꯕ ꯇꯧꯔꯤꯁꯦ ꯅꯆꯥꯅ ꯅꯆꯥ ꯑꯃꯨꯛꯇ ꯅꯃꯧꯒ ꯇꯥꯟꯅꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯄꯥꯕꯨꯡ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯉꯥꯏꯗꯧꯔꯤꯅꯣ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯃꯥꯁꯨ ꯑꯗꯨꯝ ꯇꯧꯃꯤꯟꯅꯕ ꯑꯃ ꯌꯥꯏ ꯅꯈꯣꯏ ꯑꯅꯤꯅ ꯊꯣꯡ ꯃꯥꯟꯅꯅ ꯁꯨꯃꯤꯟꯅꯔꯕꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯇꯣꯏꯅꯤꯅꯦꯍꯦ ꯅꯨꯄꯥ ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯑꯐꯕꯕꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯃꯥꯁꯨ ꯇꯨꯡ ꯏꯟꯐꯝ ꯊꯣꯛꯏꯅ ꯑꯗꯨꯗ ꯏꯃꯥ ꯅꯃꯧꯁꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯁꯤꯗ ꯑꯩꯒꯨꯝ ꯍꯩꯖꯔꯤꯕ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯕꯗꯤꯅꯦ ꯍꯌꯦꯡ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯡꯁꯤꯠ ꯐꯥꯔꯒ ꯆꯥꯕ ꯌꯥꯔꯣꯏꯗꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯏꯆꯥꯗꯤ ꯅꯨꯄꯤꯒꯤ ꯑꯣꯟꯊꯣꯛꯅꯕꯨ ꯈꯟꯕꯤꯈ꯭ꯔꯦꯗꯀꯣ ꯈꯟꯗꯕꯁꯨ ꯍꯦꯛ ꯃꯌꯥꯗꯕ ꯇꯧꯔꯤꯁꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯌꯥꯅꯕ ꯍꯥꯏꯒꯦ ꯑꯇꯩ ꯂꯥꯏꯔꯤ ꯏꯃꯧꯅ ꯁꯟꯗꯤ ꯍꯋꯥꯏꯔꯝ ꯍꯦꯛ ꯍꯦꯛ ꯆꯦꯟꯃꯥꯡ ꯃꯥꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯪꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯃꯤꯁꯤꯅ ꯀꯔꯤꯒꯤꯅꯣꯕ ꯃꯤꯅꯀꯣ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏꯔꯛꯂꯕꯅꯤ ꯍꯥꯏꯕꯤꯔꯦ ꯍꯥꯏꯅꯣ ꯑꯊꯨꯕꯗ ꯇꯣꯛꯆꯧ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯊꯕꯛ ꯇꯧꯔꯒꯦ ꯈꯟꯒꯅꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣꯅꯦ ꯏꯃꯥ ꯃꯊꯧ ꯂꯩꯇ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯃꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯆꯠꯄꯗꯨꯕꯨ ꯏꯃꯥ ꯁꯤꯃꯕ ꯃꯥꯒꯤꯗꯣ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯆꯠꯄ ꯅꯠꯇꯦ ꯏꯃꯨꯡꯁꯤꯒꯤꯗꯤ ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯋꯥꯠꯇꯅꯕ ꯊꯝꯃꯤ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯉꯥꯅꯞꯅ ꯃꯊꯤ ꯐꯥꯏꯕ ꯎꯔꯤꯕꯅꯤ ꯅꯈꯣꯏ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯅꯄꯥꯅꯤ ꯑꯗꯨꯒꯨꯝꯕ ꯃꯆꯣꯡꯄꯥꯛ ꯅꯥꯏꯗꯕ ꯇꯧꯍꯩꯗꯕ ꯊꯕꯛꯇꯣ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯄꯤꯛꯂꯤꯕ ꯅꯆꯥꯁꯤ ꯐꯥꯎꯕ ꯅꯈꯣꯏꯅ ꯃꯥꯡꯍꯟꯅꯕ ꯁꯤꯟꯒꯅꯨꯀꯣ ꯃꯥꯁꯤꯗꯤ ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ ꯇꯣꯛꯑꯣ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯟꯖꯤꯟ ꯁꯨꯝ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯨꯄꯤꯗꯣ ꯌꯨ ꯐꯖꯅ ꯉꯥꯎꯔꯦ ꯉꯁꯤꯗꯤ ꯏꯕꯦꯅꯤꯅ ꯑꯍꯥꯏ ꯅꯨꯄꯥ ꯉꯁꯤꯗꯤ ꯑꯩ ꯐꯖꯅ ꯉꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯦꯕ ꯁꯤꯗꯕꯨꯅꯦ ꯑꯩꯅ ꯄꯥꯝꯖꯩꯕ ꯅꯣꯏ ꯄꯂꯦꯝ ꯄꯟꯊꯧꯁꯦ ꯃꯔꯨꯞ ꯉꯁꯤꯗꯤ ꯃꯔꯨꯞ ꯇꯤꯟꯅꯕ ꯆꯠꯈ꯭ꯔꯦꯗꯅ ꯀꯌꯥꯗ ꯋꯥꯏ ꯁꯪꯂꯤꯁꯦ ꯅꯪꯁꯨ ꯈꯔ ꯄꯥꯏꯁꯤꯜꯂꯨꯅꯦ ꯏꯁꯦ ꯊꯛꯆꯤꯜꯂꯣ ꯌꯥꯔꯤꯕ ꯅꯨꯄꯤ ꯅꯪꯕꯨ ꯈꯔ ꯊꯛꯑꯗꯤ ꯑꯩꯉꯣꯟꯗꯩ ꯅꯪꯅꯒ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯑꯩꯗꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ ꯅꯪꯗꯤ ꯍꯩꯅꯕꯤ ꯐꯖꯅ ꯑꯣꯏꯔꯤ ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝꯗꯒꯤ ꯊꯛꯂꯛꯄ꯭ꯔꯣ ꯅꯤꯁꯥꯕꯨ ꯄꯨꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯈꯔ ꯍꯩꯅꯔꯛꯏ ꯏꯃꯥꯟꯅꯕꯤ ꯄꯨꯟꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯔ ꯅꯩꯊꯕꯤꯅꯤ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛ ꯍꯩꯔꯤꯕꯅꯤ ꯑꯗꯣ ꯈꯔ ꯈꯖꯤꯛ ꯊꯛꯄꯅꯤ ꯅꯪꯒꯤ ꯈꯨꯊꯛꯁꯤꯗꯤ ꯁꯣꯛꯇꯅ ꯇꯣꯛꯀꯅꯤ ꯌꯥꯔꯔꯣꯏ ꯅꯁꯥꯒꯗꯣ ꯈꯔꯗꯤ ꯍꯟꯕ ꯐꯩꯗ ꯅꯪꯕꯨ ꯅꯨꯄꯤ ꯍꯟꯊꯒꯦ ꯂꯣꯏꯅ ꯍꯟꯊꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯉꯥꯎꯈꯥꯏꯒꯦꯕ ꯑꯗꯣ ꯇꯞꯅ ꯉꯥꯡꯉꯨꯃꯤ ꯅꯪꯕꯨ ꯅꯔꯨ ꯅꯔꯤ ꯐꯥꯏꯒꯩ ꯋꯥ ꯉꯥꯡꯉꯤꯅꯤ ꯇꯧꯔꯤꯗꯣ ꯃꯤ ꯂꯣꯏ ꯇꯥꯟꯅꯔꯅꯤꯀꯣ ꯏꯆꯥꯕꯦꯝꯃ ꯃꯌꯥꯏ ꯀꯥꯗ ꯂꯥꯏꯔꯤꯛ ꯇꯧꯍꯧꯔꯦ ꯑꯉꯥꯡ ꯇꯥꯔꯗꯤ ꯐꯖꯅꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨꯍꯦ ꯅꯪ ꯏꯍꯦ ꯀꯥꯎꯏꯅꯦꯍꯦ ꯏꯆꯥꯕꯦꯝꯃꯗꯣ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯃꯃꯥ ꯑꯩꯕꯨ ꯃꯆꯦꯠ ꯑꯃꯠꯇꯕꯨ ꯂꯧꯗꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯕꯣꯛ ꯃꯄꯨꯒꯤ ꯃꯅꯥꯛꯇꯗ ꯂꯩꯃꯟꯗꯅ ꯄꯨꯔꯥ ꯑꯍꯟ ꯀꯣꯛꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯥꯏꯌꯦꯕ ꯑꯗꯨꯕꯨꯅꯦ ꯍꯩ ꯁꯤꯡꯕꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯗꯅ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯨꯁꯤ ꯏꯃꯥ ꯍꯣꯏ ꯂꯥꯛꯑꯒꯅꯦ ꯆꯨꯞꯆꯅꯤꯀꯣ ꯇꯥꯟꯖꯥꯗꯨꯗ ꯕꯦꯃꯅ ꯑꯌꯥ ꯏꯃꯥ ꯅꯪ ꯌꯨ ꯊꯛꯏꯔꯣ ꯏꯁ ꯑꯩꯈꯣꯏ ꯃꯥꯁꯤ ꯌꯥꯝꯅ ꯄꯛꯇꯤꯌꯦ ꯌꯨꯒ ꯊꯛꯑꯦ ꯄꯥꯕꯣ ꯏꯃꯥꯁꯤ ꯌꯨ ꯄꯤꯊꯛꯂꯤꯔꯅ ꯕꯦꯃꯥ ꯆꯇꯣꯝꯕꯤ ꯃꯃꯥꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯤꯗꯥꯛ ꯊꯛꯄꯅꯤꯗ ꯌꯨ ꯊꯛꯄ ꯅꯠꯇꯦ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯧꯕ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯏꯃꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ ꯌꯨ ꯊꯛꯀꯅꯨ ꯅꯨꯄꯤꯅ ꯐꯠꯇꯤꯌꯦ ꯄꯥꯕꯨꯡ ꯅꯪꯁꯨ ꯊꯛꯀꯅꯨ ꯐꯠꯇꯦ ꯄꯨꯄꯨꯅ ꯆꯩꯖꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯄꯨꯄꯨ ꯕꯨꯕꯣꯛꯇ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯦꯕ ꯏꯁ ꯌꯨ ꯊꯛꯂꯒ ꯍꯥꯏꯗꯣꯛꯀꯅꯤ ꯑꯩꯗꯤ ꯍꯥꯏꯗꯣꯛꯀꯅꯤ ꯑꯁꯤ ꯍꯥꯏꯅ ꯕꯦꯝꯃ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ
ꯃꯁꯨꯅꯁꯨ ꯇꯝꯕꯗꯒꯤ ꯃꯀꯨ ꯃꯅꯦꯝꯁꯨ ꯈꯪꯂꯦ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯌꯥꯎꯁꯪ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯌꯥꯎꯁꯪ ꯑꯍꯧꯕ ꯅꯨꯃꯤꯠꯅꯤ ꯕꯦꯃꯅ ꯕꯨꯕꯣ ꯄꯨꯄꯨ ꯑꯩꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯌꯦꯡꯉꯨꯇꯨ ꯐꯖꯕ꯭ꯔꯥ ꯑꯩꯁꯦ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯆꯠꯂꯁꯦ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯕꯨꯕꯣ ꯍꯩꯃꯥ ꯏꯁꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯆꯠꯂꯁꯤ ꯌꯦꯡꯉꯨꯔꯁꯤ ꯃꯂꯥꯅ ꯏꯁꯨꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯐꯖꯕ ꯅꯄꯨꯅ ꯂꯩꯔꯛꯄ ꯖꯣꯏꯄꯨꯔ ꯃꯆꯥꯁꯦ ꯐꯖꯩꯗ ꯄꯛꯆꯩꯗ ꯃꯣꯏ ꯄꯥꯕꯨꯡ ꯆꯠꯅꯕ ꯇꯧꯁꯤ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯌꯥꯎꯕ ꯆꯠꯂꯦꯀꯣ ꯏꯁꯨ ꯊꯣꯏꯕꯤꯁꯨ ꯄꯨꯔꯤ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯒꯤ ꯁꯦꯟ ꯈꯥꯏꯕ ꯂꯥꯛꯄꯗ ꯁꯦꯟꯗꯣ ꯐꯖꯅ ꯊꯣꯛꯑꯒ ꯄꯤꯌꯨꯀꯣ ꯁꯦꯜ ꯊꯅꯝꯂꯕꯅꯤ ꯐꯔꯦ ꯍꯥꯏꯔꯝꯃꯕꯅꯤꯅ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯆꯥ ꯃꯀꯨ ꯃꯅꯦꯝꯅ ꯆꯠꯈ꯭ꯔꯦ ꯏꯕꯦꯅꯤꯅ ꯄꯤꯅꯤ ꯌꯥꯝ ꯄꯤꯅꯤꯕ ꯌꯨ ꯊꯛꯁꯦꯜꯕꯨ ꯑꯣꯏꯊꯣꯛꯀꯦ ꯈꯔ ꯄꯤꯔꯁꯨ ꯅꯨꯄꯥ ꯀꯗꯣꯝ ꯊꯣꯛꯄꯤꯗꯣꯏꯅꯣ ꯌꯥꯎꯁꯪ ꯑꯍꯧꯕꯅꯤꯅ ꯃꯩ ꯊꯥꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯒꯦ ꯊꯣꯏꯕ ꯍꯣꯏꯒ ꯍꯣꯏ ꯊꯣꯛꯄꯤꯔꯨꯔꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨ ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯅꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯐꯔꯦ ꯑꯩ ꯊꯣꯛꯑꯦꯍꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯀꯅꯥꯝ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯀꯨꯠ ꯂꯥꯎꯅ ꯑꯃ ꯑꯅꯤꯗ ꯆꯤꯡꯁꯤꯜꯂꯨꯒꯦ ꯍꯣꯔꯦꯟ ꯃꯩ ꯂꯥꯛꯂꯒ ꯇꯟꯖꯥ ꯐꯪꯂꯣꯏꯗꯣꯏ ꯁꯔꯨꯛꯇꯤ ꯑꯁꯨꯝꯅ ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯅꯗ꯭ꯔꯤꯉꯩ ꯊꯛꯆꯟꯕꯅ ꯅꯤꯁꯥ ꯄꯥꯜꯂꯛꯂꯦ ꯈꯔ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯕꯦꯅꯤꯅ ꯍꯩꯃꯥ ꯅꯣꯏ ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯂꯕ꯭ꯔꯣ ꯂꯥꯛꯑꯣ ꯄꯤꯔꯒꯦ ꯁꯦꯜꯁꯦ ꯕꯣꯔꯒꯗꯣ ꯃꯌꯥꯝ ꯄꯤꯔꯝꯃꯨꯀꯣ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯣꯏ ꯄꯤꯔꯝꯒꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯖꯔꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯖꯔꯣ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯉꯣ ꯍꯣꯏ ꯐꯪꯖꯔꯒꯦ ꯌꯥꯏꯍꯦ ꯑꯉꯥꯡꯁꯤꯡꯁꯦ ꯃꯅꯝ ꯅꯝꯊꯤ ꯌꯨ ꯃꯅꯝ ꯅꯝꯃꯦ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯨ ꯊꯛ ꯃꯥꯜꯂꯦ ꯌꯨ ꯊꯛꯄꯤ ꯍꯥꯏ ꯑꯉꯥꯡꯅꯤ ꯒꯥꯏꯅ ꯌꯨ ꯊꯛꯄꯤ ꯒꯥꯏꯅ ꯀꯌꯥꯗꯅꯣꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯊꯛꯇꯤ ꯈꯔ ꯊꯛꯏꯕ ꯃꯂꯥꯅ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯥꯎꯗꯅ ꯊꯣꯛꯈ꯭ꯔꯤꯁꯤꯕꯣ ꯇꯧꯔꯝꯅꯤꯌꯦ ꯌꯨꯔꯥꯏ ꯆꯨꯔꯥꯕꯤ ꯑꯣꯏꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯕ ꯑꯁꯤ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯗ ꯆꯪꯖꯍꯧꯔꯒꯦꯗ ꯍꯥꯏ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯤꯅ ꯃꯆꯤꯟꯗ ꯂꯥꯎꯔꯒ ꯊꯣꯛꯈ꯭ꯔꯤꯕꯁꯦ ꯌꯨ ꯊꯛꯂꯨꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯍꯦꯔꯥ ꯀꯩꯅꯣꯗ ꯏꯃꯥꯅꯦ ꯀꯩꯁꯨ ꯈꯪꯗꯅ ꯍꯟꯖꯤꯜꯂꯛꯂꯒ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯀꯥꯏꯗ ꯌꯨꯅꯣ ꯊꯣꯡꯁꯤꯗ ꯇꯨꯁꯤꯟꯕꯗ ꯏ ꯍꯧꯋꯦ ꯌꯨꯊꯤꯗꯣ ꯈꯔ ꯊꯣꯡꯒꯦꯅ ꯉꯁꯥꯏ ꯂꯧꯔꯨꯕꯅꯦ ꯃꯅꯤꯡ ꯊꯣꯡꯗ ꯊꯅꯝꯕꯅꯦ ꯑꯗꯨ ꯃꯅꯝ ꯄꯥꯏꯔꯛꯄꯗꯒꯤ ꯍꯥꯏꯔꯝꯃꯤꯅꯦ ꯐꯩ ꯇꯧꯅꯨꯀꯣ ꯏꯕꯦꯝꯃ ꯅꯪ ꯍꯦꯟꯃꯜꯂꯤꯀꯣ ꯏꯃꯨꯡꯁꯤꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯇꯣꯛꯆꯧ ꯁꯦꯝꯗꯣꯛꯆꯧ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯂꯥꯏ ꯅꯨꯃꯤꯠꯅꯤ ꯈꯟꯅꯅꯤꯡꯗꯦ ꯆꯪꯈ꯭ꯔꯣ ꯁꯦꯜꯒꯁꯦ ꯏꯃꯥ ꯂꯣꯏꯅ ꯄꯤꯍꯧꯔꯁꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣꯅꯦ ꯁꯤꯕꯣ ꯑꯁ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ ꯃꯤꯃꯥꯡꯗ ꯃꯤ ꯂꯣꯏꯅ ꯈꯪꯅꯔꯛꯄ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯤꯕꯣ ꯕꯣꯏꯅꯥꯎꯅ ꯏꯃꯥ ꯀꯩꯗꯧꯔꯦ ꯃꯥꯡꯒꯣꯟꯁꯤꯗ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯆꯨꯞꯊꯔꯒ ꯂꯩꯔꯝꯃꯤꯁꯤꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯥꯅ ꯌꯨ ꯊꯛꯆꯤꯜꯂꯤꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦꯕ ꯑꯍꯜ ꯂꯃꯟ ꯄꯥꯝꯗꯕ ꯌꯨꯝꯗꯣ ꯃꯉꯥꯏꯔꯦ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯅꯣꯡꯃꯒꯤ ꯃꯊꯤ ꯐꯣꯡꯂꯛꯂꯦ ꯅꯄꯥꯕꯨꯡ ꯑꯩꯈꯣꯏꯅꯤꯒꯤ ꯃꯥꯏꯁꯨ ꯌꯦꯡꯗꯕ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯒꯦ ꯁꯤꯔꯕ ꯏꯃꯥ ꯅꯆꯥꯒꯤꯁꯨ ꯑꯁꯣꯏꯕ ꯌꯥꯝꯅ ꯂꯩ ꯑꯩꯁꯨ ꯂꯥꯜꯂꯤꯕꯅꯤ ꯑꯩꯅꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯤꯕꯅꯤ ꯃꯍꯥꯛ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯁꯣꯏꯈꯤꯕ ꯑꯗꯨꯒꯤ ꯃꯃꯤꯅꯤ ꯇꯥꯔꯤꯕꯁꯦ ꯃꯇꯝ ꯈꯤꯇꯪꯒ ꯄꯤꯕꯤꯈꯣꯏꯕ ꯑꯩꯁꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯈꯤꯒꯦ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯨ ꯏꯃꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯏꯕꯦꯅꯤ ꯃꯄꯥꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯥꯛ ꯆꯥꯅꯅꯕ ꯆꯠꯅꯕ ꯊꯣꯛꯂꯛꯂꯤ ꯕꯣꯏꯅꯥꯎꯅ ꯅꯨꯄꯤ ꯅꯪ ꯆꯨꯝꯅ ꯆꯥꯛꯇꯣ ꯆꯥꯅꯔꯒ ꯍꯜꯂꯛꯎ ꯑꯍꯤꯡ ꯂꯦꯛꯄ ꯍꯥꯏꯕꯗꯣ ꯏꯃꯥꯅꯁꯨ ꯌꯥꯗꯦ ꯄꯥꯕꯨꯡꯅꯁꯨ ꯌꯥꯗꯦ ꯑꯩꯅꯁꯨ ꯀꯌꯥ ꯄꯥꯝꯗꯦ ꯆꯥꯕ ꯂꯣꯏꯔꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯎ ꯑꯩ ꯂꯧꯕ ꯂꯥꯛꯑꯣꯁꯨ ꯂꯥꯛꯑꯒꯦ ꯑꯁ ꯅꯍꯥꯟꯗ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯈ꯭ꯔꯒ ꯅꯠꯇꯦ ꯑꯩꯒꯤꯕꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅꯤ ꯑꯩꯅ ꯉꯥꯎꯔꯒ ꯍꯜꯂꯛꯄꯗ ꯃꯣꯏꯕꯨ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯕ ꯌꯨ ꯀꯩꯀꯥ ꯊꯛꯂꯛꯄꯁꯨ ꯌꯥꯏ ꯑꯩꯅ ꯇꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪ ꯅꯆꯥꯁꯤꯒꯤ ꯈꯜꯂꯨ ꯅꯪ ꯑꯩꯒꯤꯗꯤ ꯑꯔꯥꯏꯕꯅꯤ ꯑꯉꯥꯡꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯨꯄꯤ ꯑꯩꯁꯨꯅꯤ ꯑꯁꯣꯏꯕ ꯀꯌꯥ ꯂꯩꯒꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯟꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤꯗꯅ ꯑꯉꯥꯡ ꯀꯩꯗꯧꯔꯒꯦ ꯁꯦꯝꯐꯝ ꯊꯣꯛꯄ ꯁꯦꯝꯂꯤꯗꯅ ꯀꯔꯤ ꯑꯍꯦꯟꯕ ꯇꯧ ꯍꯥꯏꯕꯅꯣ
ꯏꯆꯥ ꯁꯦꯝꯃꯤ ꯍꯥꯏꯗꯨꯅ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯊꯥꯗꯣꯛꯄ ꯇꯥꯔꯤꯅꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯏꯆꯥꯒꯤꯗꯃꯛꯅꯤ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯠꯇꯕ ꯊꯕꯛꯇꯤ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯜꯂꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯑꯗꯣ ꯈꯪꯗꯦ ꯀꯌꯥꯗꯅꯣꯅꯦ ꯉꯥꯏꯈꯨꯋꯣ ꯋꯥ ꯍꯥꯏꯅꯈꯤꯁꯦ ꯏꯁ ꯃꯇꯥ ꯑꯃ ꯇꯧꯔꯤꯅꯦ ꯑꯩ ꯅꯨꯄꯥꯁꯤꯗꯤ ꯃꯋꯥ ꯂꯧꯗꯦꯗ ꯅꯣꯡ ꯐꯥꯗꯣꯛꯅꯤ ꯂꯥꯡꯊꯣꯛꯀꯦꯗꯍꯦ ꯕꯦꯃꯅ ꯏꯃꯥ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯃꯥ ꯃꯂꯥꯅ ꯑꯌꯨꯛꯁꯤꯗ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯏꯄꯥꯝꯗꯅꯦ ꯏꯃꯥꯟꯅꯕꯤꯁꯤꯡ ꯆꯥꯛ ꯆꯠꯅꯗꯣꯏꯅꯤ ꯑꯗꯨꯒꯤ ꯆꯠꯄꯒꯤ ꯊꯣꯛꯂꯛꯂꯕꯅꯤ ꯑꯉꯥꯡꯁꯦ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯣ ꯏꯃꯥꯒ ꯉꯁꯤꯗꯤ ꯑꯉꯥꯡ ꯄꯨꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯁꯨ ꯂꯥꯛꯅꯤꯡꯉꯦ ꯏꯃꯥ ꯑꯩꯁꯨ ꯂꯥꯛꯀꯦꯕ ꯏꯁꯨ ꯄꯨꯕ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯑꯉꯥꯡ ꯑꯃꯇ ꯄꯨꯅꯔꯣꯏꯁꯦ ꯍꯥꯏꯅꯕ ꯑꯗꯨꯒꯤꯅꯤ ꯐꯔꯛ ꯇꯥꯔꯅꯤ ꯕꯦꯃꯥ ꯀꯣꯟꯅ ꯆꯠꯁꯤ ꯉꯁꯤꯗꯤ ꯂꯩꯔꯝꯃꯣ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯏꯕꯦꯅꯤ ꯃꯂꯥꯅ ꯏꯁꯨ ꯊꯣꯏꯕꯤ ꯁꯦ ꯕꯨꯕꯣꯛꯀ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ ꯏꯁꯨꯒꯤ ꯈꯨꯖꯤ ꯃꯆꯨ ꯀꯩꯊꯦꯜ ꯆꯠꯂꯒ ꯂꯩꯔꯨꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯤ ꯌꯥꯝ ꯐꯠꯇꯦ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯌꯥꯕꯤꯗꯦ ꯕꯨꯕꯣꯛ ꯈꯨꯖꯤ ꯂꯩꯔꯨꯁꯤꯀꯣ ꯍꯣꯔꯦꯟ ꯂꯩꯗꯣꯏꯅꯤ ꯏꯁꯨꯒꯤ ꯈꯨꯖꯤ ꯕꯨꯕꯣꯛ ꯆꯥꯛ ꯊꯣꯡꯒꯦ ꯆꯥꯛ ꯆꯥꯔꯒ ꯆꯠꯁꯤ ꯀꯩꯊꯦꯜꯗ ꯑꯁꯨꯝꯅ ꯏꯕꯦꯅꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯂꯥꯡꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯅꯨꯡꯉꯥꯏꯔꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ ꯌꯨ ꯉꯥꯎꯔꯤ ꯏꯁꯩꯒ ꯁꯛꯇꯅ ꯀꯅꯥꯝꯇ ꯎꯈꯤꯗ꯭ꯔꯦ ꯉꯁꯤ ꯏꯀꯥꯏꯒ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯃꯌꯨꯝꯒꯤ ꯃꯄꯥꯝꯗꯁꯨ ꯃꯃꯥꯗꯨ ꯌꯥꯎꯁꯪꯒꯤ ꯍꯣꯂꯤ ꯆꯠꯈꯤꯅ ꯂꯩꯍꯧꯗꯦ ꯑꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯏ ꯏꯕꯦꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯆꯥꯏꯔꯤ ꯑꯕꯦꯔꯅ ꯃꯆꯨ ꯀꯌꯥ ꯈꯨꯕꯥꯝ ꯄꯥꯏꯔꯗꯨꯅ ꯑꯩꯁꯨ ꯌꯥꯎꯔꯤ ꯆꯥꯏꯕꯁꯤ ꯃꯣꯏꯁꯨ ꯌꯥꯎꯔꯤ ꯆꯥꯏꯕꯁꯤ ꯍꯣꯂꯤ ला 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 ꯃꯂꯥꯅ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯛꯏꯕ ꯃꯇꯧꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯏꯃꯥꯏ ꯄꯦꯝꯃ ꯃꯤ ꯂꯣꯏꯅ ꯈꯪꯅꯔꯝꯃꯅꯤꯗꯣ ꯏꯕꯨꯡꯉꯣ ꯏꯕꯦꯅꯤꯅ ꯇꯧꯔꯛꯏꯁꯤ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯕꯣꯏꯅꯥꯎꯅ ꯃꯁꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯍꯥꯏꯕꯒꯁꯤ ꯏꯟꯗꯦꯕ ꯃꯁꯤ ꯍꯣꯏ ꯂꯥꯎ ꯆꯪꯉꯣ ꯏꯃꯨꯡꯗ ꯅꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯕꯅ ꯏꯕꯦꯅꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯣꯏꯅꯥꯎꯅ ꯐꯨꯊꯈ꯭ꯔꯦ ꯀꯞꯄꯤ ꯐꯨꯕꯗꯨꯗ ꯃꯃꯥꯅꯗꯤ ꯄꯥꯈꯠꯅ ꯈꯥꯝꯗꯣꯛꯂꯤ ꯑꯗꯨꯕꯨ ꯕꯣꯏꯅꯥꯎ ꯁꯥꯎꯕ ꯍꯦꯟꯃꯟꯕꯅ ꯈꯥꯝꯕꯒ ꯌꯥꯗꯦ ꯏꯕꯨꯡꯉꯣ ꯇꯣꯛꯑꯁꯤ ꯁꯤꯟꯅꯕ ꯇꯥꯔꯤꯅꯤ ꯅꯪꯕꯣ ꯇꯣꯛꯑꯁꯤ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯄꯣꯊꯥꯍꯟꯕꯤꯔꯣ ꯀꯥꯟꯅꯔꯔꯣꯏ ꯍꯧꯖꯤꯛ ꯍꯥꯏꯕꯗ ꯃꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ ꯍꯦꯟꯃꯜꯂꯦ ꯃꯁꯤ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯏꯕꯦꯅꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯅꯦ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯔꯛꯏ ꯏꯃꯥ ꯄꯥꯕꯨꯡ ꯅꯃꯧ ꯑꯄꯪꯕꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯐꯠꯇꯕ ꯍꯩꯅꯕꯤ ꯀꯌꯥ ꯇꯧꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯃꯥꯏ ꯁꯣꯛꯅꯕ ꯇꯧꯈ꯭ꯔꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯂꯧꯁꯤꯟꯕꯤꯌꯨ ꯉꯥꯛꯄꯤꯌꯨ ꯅꯃꯧ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯖꯔꯔꯣꯏ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯁꯦ ꯊꯥꯗꯣꯛꯆꯔꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯉꯥꯛꯇꯅꯤ ꯅꯪꯗꯤ ꯏꯃꯨꯡꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯅꯪꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯕꯗꯤ ꯅꯆꯥꯅꯁꯨꯁꯤꯡꯁꯨ ꯑꯗꯨꯃꯛ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯏꯅꯦꯝꯗꯤ ꯄꯦꯜꯂꯤ ꯍꯥꯏꯐꯝ ꯈꯪꯗ ꯍꯔꯥꯎ ꯃꯇꯨꯡꯗꯗꯤ ꯇꯧꯔꯅꯨꯀꯣ ꯂꯂꯥꯕꯤꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯕ ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯇꯧꯔꯅꯨꯀꯣ ꯃꯇꯨꯡꯗ ꯏꯕꯦꯅꯤꯅ ꯕꯦꯃꯄꯥ ꯑꯩꯅ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟ ꯑꯩ ꯕꯦꯃꯄꯥꯅ ꯍꯥꯏꯕ ꯋꯥꯗ ꯊꯧꯑꯣꯏꯗꯕ ꯇꯧꯖꯔꯔꯣꯏ ꯏꯆꯥ ꯕꯦꯃꯕꯨꯁꯨ ꯐꯖꯅ ꯁꯦꯝꯒꯅꯤ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤꯡꯁꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯏꯕꯦꯅꯤ ꯕꯦꯃꯃ ꯅꯪꯅꯁꯨ ꯉꯥꯛꯄꯤꯌꯨ ꯅꯪꯅ ꯑꯁꯨꯝꯅ ꯍꯩꯅ ꯇꯥꯟꯅꯕ ꯌꯥꯔꯛꯄ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯅ ꯍꯔꯥꯎꯔꯤꯕ ꯉꯁꯤꯗꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛ ꯂꯩꯕ ꯉꯝꯂꯅꯤ ꯕꯦꯃꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯄꯥꯕꯨꯡ ꯏꯃꯥ ꯕꯨꯕꯣꯛ ꯄꯨꯄꯨ ꯅꯈꯣꯏꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯦ ꯌꯦ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯍꯩꯅꯕꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤ